Kurumzari yengbiriba punampu channel se mai kadi ahan mutada taram nosari yengbiriba khoi punampu mayam sungsoi soidana khangninglamgani khalli madudi karino hayjaragada adom-adomgi mamingda haiba tare ko adom-adomgi mamingda Kanana Nangi Mingda nasa khangdana khoigi black sim paibage haiba tare Nangi Mingda issue tawraga black sim paibage haibdi black number haiba tare mobile number si sizinaribage haiba se sungsoi soidana adom khangninglamgani khalli haiba information asi akoigi irei chapambagini kanglei pakta leiba mi or kanglei pakta leitaba mi punamakini thamjariba si sungsoi soidana khangninglamgani khalli madudi kaino habjabda akoigi adum taksarake kamaina khangadabno kamaina koini yengadabno haibadu thamjarake adu thamjagadi manda waikra thamjaramge mayamda khanajaba moina haibatare hoje koina yengbiyo madudi kaino kanda kanana toibno koi khangde madudi koigi market ta koigi black sim ji makal mayam phange black sim ji makal mayam phangba ja kana khani adongi maming da issue tawba black sim oiramagadi natraga adongi maming da sizinaba number oiramagadi koi khangamdeba aduga koi iramda manipurda adumba sim paiba asaba sim paiba haibtare ming amagi mamingda leiba simdu atoppa any dukan amdi leiro phangba pot adu adumdun paiba mayam yobirangoni khale adu haiba singaji pharingai de fai fatragadi fataba problem thogadi haiba sim issue tawbiriba sim sinaiba number duda problem thogadi haiba mi duda awabham taduni haijariba ada matang thamjaning se koina khangningalangada sungsoi soidana madudi kaino hajarabda aigi mingda sim issue kana tawrino haiba question je makoi togle madudi mobile company jingsina ekoidagi lawam thokpa se sang lor matungda sumnagi sim amakha issue tawbigadabda number amakha issue tawbigadabda makoina kari maramgi sim mayam ai mingda train bantara mathakta issue tawribno haiba question je mathoi masi kana toibano mobile company sina tawribra natraga makoigi mailainaba adugi damta cheliba staff singna ekoigi mamingda tare nipan mapan tra thoga haiba du business oina onthok praiba wahang sisu yamna chawna hangba yaba wahang amaneba atang sita adubu mase koina khangamde adubu khangamda po adu koina komaina khangamgadagi haibada wahang amo oi aduda koina sam khangjaba amadi ujaba amde thengnajaba haijaba tare madudi kaino haijarabada somaina lei akoigi tefcop haitana ko tefcop koigi telecom analytics for fraud management and consumer protection haidana amakak lay website amakak the website adugi link du so mayam da thamjarake sidai adom adongi mobile da yengi matamda hairiba keno sigi link asi sida dum ubira khangani yengbise sida leise mathakta tefcop.dgtelecom.gov.in haina leisiko government gi portal ni sidai adomna tawudabji karina kanda adongi mobile number sidai adomna nambiraga haibatare ko any adongdongi mobile number du nambiraga haiba du request tawudabane OTP amakkidamakta haiba OTP si request tawga adongi positive paiba mobile number du adongi OTP si lakani sida piriba portal gi matungni na haijabatare ko adongi number du lakani la matungda adongi mobile number kaya adongi mingda mobile sizinaribagi haibadugi message ta tholakani haina se yaorabasu ko term and condition da say more than 9 multiple connection in their name will be intimated by SMS anako samai tawdana hairi aduga sigi term and condition se adomna changbirakanda adumna papigani maramdi sigi sida piriba mayam se adomna changbira papigani haibtare aina link do de pizarage mayam on screen dum thamjarage adomna yengbigani sida kari haino kaitawuna khumai tawuno haina pirai masigi posi yam kana po ne maramdi adomdongi issue tawgriba number sing do karam kan issue tawgibano karam kan activate oi karam kan da deactivate oi gre have the loi khangma ngangwane ba ko maming matha mayam do nangi ming da loi issue tawbo pot oi dunina somaina lei adu haiba se khoiki government of department of telecommunication gini india telecom an thaise dot an hairal ko Bharat Dur Sangsara thaise adu masida Kanana tawbano haiga masigi koi keno si Department of Telecom khada leise bijewara haise makoina thorpa portal oi basane masigi pose Department of Telecom bijewara haisna bijewara haise koi gi south ki koi gi keno ni
ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯊꯣꯛꯂꯛꯄ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗꯩꯗ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯊꯝꯖꯅꯤꯡꯕꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯁꯨ ꯍꯥꯞꯄꯤꯔꯛꯂꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯁꯤ ꯃꯁꯤꯗꯩꯗ ꯄꯤꯔꯤ currently this facility is available only to Andhra Pradesh higher layer aduga Kerala layer Rajasthan layer Telangana layer Jammu and Kashmir layer aduga Meghalaya layer Tripura layer koi notice ta hairagana Meghalaya yauri ka aduga Mizoram yauri Arunachal Pradesh yauri aduga Nagaland hairaga hairiba consumer singsi khakta gi oina currently available oi ba haitare masigi portal se aduna makha tabasi khoigi manipur gumba ade atoppa state kharjo haptokdi wali hapaktari ba state yaw sigi matungin habtare aduna hairiba singsi hapiraklagadi koini ilailai yengamni aduga marakta information habisi information ni maramdi koina manipur da leba Reja Singsu, Adi Manipuri, Wang the Lake of Reja Singsu, Haiba, State Sings the Labor, me Oitaragadi, Haiba mobile number, the Adam mobile number, Nambiraga, or Tipi Lamatunda, Kana Gimam the Labor Sim no, Komaita Wano, I Mingda Yamna, issue over again, provide over again number say, or Jizikamba activate where you number of Kayama, you have the when a yengbiriba, Kanaba, Potomadi must appear ever. TEFCOP hijack telecom analytics for fraud management and consumer protection haisna adun high policy mayam da koina sungsoi soidana kanagani haina khanjaraga thamjabani information habisive information ni maramli masi manipur ka ki information ni haibanate masi all over india gi warakaduni post sidi yauri wasi matuni nati tabodo masi gi portal sida haibatare koi available oibaga lamse Andhra Pradesh Kerala Rajasthan Telangana Jammu and Kashmir Meghalaya Tripura, Mizoram, Arunachal Pradesh, and Nagaland consumers Katagi Payribage. Aduna koi Manipur ki yaw tariba. Ado sungsoi aduna koi Manipur ki yaw taragadi haiba singsida mayamna changbiraga adomna singnaba laiba adagi adomna khangningba adagi adomna section thorang lawba yabadu hairiba website stagi sungsoi aduna lawbada phangani haiba khudong sabadu sumaina lai habadu thamjabani Amadi program asida mayamna thawai sang yauna yengbiraga yari makai adomadongi friend circle singda even manipur da later phaoba adom palam da laiba phaoba da so mayamna sumba sigi state siman lu laiba target number adu sangaga yengbiraga karam number activate oibagi issue tawurga nongi mingda haibadu yengba yagani haibaduma samjaningi aduga haiba simakhada term and conditions singse this facility provided in the portal are as under hayjaragadi da koin thamiba mahung maigi term and conditions singsi sungsoi na pabiyo haibadu mahajani aduga simakhada click here and haiba policies so adona changa karino haibadu muna yengbigani haibadu hayjarga matangsta yengbi punampu amukana kuramjari